Political parties singna shell ONTHOKKHRABA electoral bonds singi AKUPPA MAROL sing ngasi March 12 gi office matam PHAOBAGI manungda election commission da PISHINABA KHANGHANBAGA LOINANA SBI na court ki PAOTAK asi THOUOIDABA TARABADI LOUKHATPHAM THOKPA proceeding LOUKHATKANI HAINA Supreme Court na Cheksin Wapham Thamkhre Supreme Court of India gi Chief Justice D.Y. Chandrachurna luchingba Judge Mangagi bench amana ngarang State Bank of India na electoral bond gi AKUPPA MAROL PISHINABAGI matam June 13 fauba sangtokpinaba PISHILAKIBA petition adu yaningdabaga loinana Bankna PISHILAKIBA AKUPPA MAROL sing adu March 15 gi nungtil pung manga faubagi manungda official website page ta thaganaba election commission da khanganki Judge Mangagi bench asimangna chai asigi February 15 da takiba rayamana chayetnaba lairiba center ki electoral bonds scheme ase constitution gi wangmatani hairaduna scrap tobaga loinana March 19 faubada thijinnaba khangankibani Scheme asibu thizinbaga loinana authorized financial institute oiriba SBI na kumjali singani tara mapangi April 12 dagi hauduna electoral bond singi AKUPPA MAROL sing tha sigi taruk faubagi manungda election commission da pishilagna ba khanganki court ki order asibu thagaladuna opposition luchingba singna Laibak asina karamba political party da kanana electoral bond gi kuthang da sel donate tobagi haiba chapchana khangbang ngamlagani haina phongtokli